yauna yatminakiba roadmap sing adu ngasisu mapungfana thabakta onthokpa leitri adubu hariba roadmap adugi saruk ama oina IDP kharadi changhan bahawkre adubu mapungfawadi oina free movement gi matangda khongthang amata lakhadi leitri marama aikhoigi oiba roadmap ama haiba asi miyangba tanaraga changsin minaba natana CSO ngaktana mapung oigani haiba thajadi aduna akhang ahai singa tanabagi tangai fadaba lei haibagi wakhalonda asiguma tharom asi pangthokpani ngasigi discourse aduda tongan tongan ba thamlamba wakhalon sing adubu loksinduna fox na thabak changsingani phongdokhi अखोई रोड मैप है मियाम तानरगा चंगसिन मिनब नतना लुक अखोई याद रोड से मपुंग फाब होगनी थाजदे मरम अखंग अहिंग तानबगी तंगाई फदब लई एकाडेमिक डिस्कोर्स से पांथोकजबनी All India Youth Federation amasung All India Students Federation anina sinduna Manipur apunbagi saktam sagatpada Comrade Irawat amadi Comrade Irawat ki political journey haiba hiramda public discussion among ase Manipur Press Club ta pangthokre seminar phongkre tharomaduda former minister Dr. Morangthem Nara AIYF AISF Manipur State Council ge advisor Lairen Job Sumatibala AIYF Manipur State Council ge acting president Chorokhaibam Ingotombi AISF Manipur State Council ge president Charanjan Konthozam Progressive Writers Association Manipur ge advisor Langkol Iboyaima CPI Manipur State Council ge hana ge secretary Laisram Sotin Kumar amadi DM University ge assistant professor Dr. Malem Ningthauzana Mithungnen Singh oina saru yaki tharunga moinana joint organizing committee ge convener Hanthem Peter Nahai lamdam asida luchingba saba kaya tholok liba amadi miyamgi damak luchingbagi maikhum uptuna tholokpa kaya asidagi ngangthoknaba lamdam asigi asengba luchingba lamyanba hizam irawaki punsi wari amadi luchingba asigi thabak tharom kaya gi matangda khananai nabagi tanja asilawduna tharom asi pangthokpani phongdokhi mayam nahin khungnaba singa session hai khungnaba December की तांकुन मापंग नप्सन कुंत्रा दा 1938 की सिंगजमई चिंगा मखा दा पांगथोकिबा अचिंगा मथक दा पांगथोकिबा उसकी हाइबा चिंगा मिफम सिगी नुमिचि लौजरगा हाइबा सोवेनर जी फोंदोकसेब Dialysis tawraba matung haksang atei organ sing ningthina check tawa mathau tai haina Sky Hospital ge managing director Dr. Sam Kishore Lari Yengbamna phongdorokli ngasi Rims Road ta leiba Sky Hospital da pangthokiba pawgi from amada mahakna makha taraduna hai Sky Hospital da mamangda stakiba 1 month free dialysis camp ke ahum suba edition lakadariba chahi lisingani kuntaruki January amadagi hauraga tha ama chupna chatharagani free dialysis camp asuda saru yaningba singna ngasidagi registration tawba yaragani Dialysis taromatung heart attack ayamba tholok liba adu Sky Hospital dadi heart ki layeng naba ICU amadi matik chaba khotlai leibana heart attack kudong thiwa tholok pada layeng naba gisu kudong chaba leigani dialysis taroba miyoi amabu punsi super dialysis tawgani haiba leiti ningthina magi organ sing adu layeng laba matung dialysis tawba lepa yai dialysis camp asigi manungda Yam Drabada Miyoi Taru Dialysis Tawbagi Kudong Chaba Igani Lunana Patient Adu Nungaya Lainabagi Damak AC Amadi Entertainment Gi Kudong Chaba So Thamli Phongdokhi To be by Simadargali Koi Sky Hospital da dialysis Tawragati heart gisu at the same time atop matam patient gi matam manghandana dialysis tawringai dana dragalore bagi daida heart gisu check tawiraga sidi yargi yagini haiba adu gisu benefits adu gisu kanaba masulai Lakliba December ki tang kuntra mathoi waksingita inthoi sakesa numit asi imoino iratpa numit thokli maitei ifrup ki lai haktak tagi chanabi oina mai thanduna iramdam asi chahong ngahong ba ohenbinaba imoino ahongbi irat thonirakli hariba numit asida antungan ba Angthok Minasi Haina around by 10 goal 26 Paring Singda Selgi Mana Oina Mathang Sitna Lupali Sing Taret Lupali Sing Manga Amadi Lupali Sing Ahum Pigani Hariba competition asi inat lining book miyam da hena bak tamina duna awang ba thakta pukhatpa ngamnabagi wakhalon da sinbani haina around by 10 goal 26 unit kaksing mai kaidagi phongdorakli
Manipur gi mafam kayada pak sanna pangthok liba nifu mangarak suba maya paibi haudo khibagi nimit palan tharong ngasi Thawbal district asu athokpa maya paibi apunba lob amasung nipi samas ani na puna sinuna athokpam kaithada leiba athokpa maya paibi hall da pangthokri maya paibi haudo khibagi ningsing nimit palan tharom aduda Leimakingi President MC Rita Devi Ampalgi Advisor Singh Leima Pokpam Naren Devi Athokpam Sabita Leima TMC Ward number 7 के काउंसिलर से ओरिबी Ampalgi Advisor Yumna Premavati Devi Nipi Samasi Advisor S Ivenusi Leima Kadagi President Hizam Priya Kumar Thawbal Imagi President KS Memalaima Hairok Apunba Mera Paibilub ke President Gunamani Devi amasung social activist Nonivala Narengbam na athiba mitone sing oina saru yaki ngasigi tharomadu da wangang kiba ongang loisingna Manipur da matau karamna Mera Paibi haudo rakhibagi amadi manam chategi ngasi fawbada Mera Paibi singna iramdam asigi damok larok liba thaudang sing adubo sandokna miyam da thamduna sing thaki Hok abigi laifam taya surabi kon thong ami dama ko khulamba lapasida angoda nunga ibabu ko ko thawon kiba aduni aduna maduni mera do uru badagi khoi thamoida iramdam ni damakta khoi su kari gum thadang khara din laujaraga kari gum khara di tawjagi ni haibagi ino ama khoi da pian ki base aduma imagi mera gi manga aduna ne Leibak ama chakhotpa afaba ama oirakpada leibak aduda leiriba nupi singit charba thaudang nei haina Amfagi former Vice President Nonglema Haubam Ongbina Fongdokre wafam asing ngasi nifu manga suba maya paibi haudokiba nimit listen kum ani kun manga ga mailena Fongdokibani the Maya Paibi Women Development Association amadi All Manipur Women's Social Reformation and Development Samas nipi samas ka punna khusamna sinduna Mayang Infal Maibamda Leiba the Maibam Social Welfare Club Group na pangthokhiba tharom aduda nipi samas ke advisor KS Indulema Amfagi former Vice President Nonglema Haubam Ongbi Arabai Tengol gi Luching Purel Korong ngan bakhuman Mapi Council ke President RKC Romeo Maibam Uchiwa GP gi ex Jila Parishad MD Farukuddin Maibam Uchiwa GP gi Panchayat Secretary MD Tamiju Rahman Arabai Tengol Unit 39 gi Commander Rozo Oinam the Mera Paibi Women Development Association Maibam Mamang Lekai gi Founder President Maibam Sana Devi the Mera Paibi Women Development Association Maibam Mamang Lekai gi Vice President Takhalamba Myamdon Devi amadi Maibam Social Welfare Club ke Secretary Maibam Heroic Khumana Tharom adugi President members oina saru yaki mahakna makhata na phongdokrakpada lamdam masna leiba nupi ayamba mamangai matamda leiramba Sada landa haithoi singthoiraba nahasingi macha masu oibana maram oiraga lengak londa haithoi singthoi macha amana mi oibak ngamnaba amadi Maraibak maramdam nushi hanbagi thaudang mamana logadabani mama amana gyan tadrabadi afaba machasu kaidanunda gyan taba ngamoi afaba mama haibasi mathau tai haina phongdokhi Kita tahu waktu biari aduda di mayam sini di satu macam dah biari kali ini sudah saya pendiri begini tangan kita kadang kita mayam lagi apa ini lebih lagi lebih sih hamba benar itu tu perkiraan Nifu manga suba Mera Paibi haudokiba nimit ningsing tharam All Manipur Women's Social Reformation and Development Samas nipi samas amadi apunba Ima kumbina sinduna Netaji Savas Chandra Bose Awasya Vidyalaya kumbida ngasi pangthokre tharomdu da nipi samas ke President MEVIMA nipi samas Churachandpur District ke President Gurumayum Landoni Devi UCM ke President former President Sunil Karam Anul ke President L Pramolaima United Committee Manipur Bisnupur District ke Secretary Nongmaithem Ivoton Indian Red Cross Society Bisnupur District Branch ke Chairperson Mainam Ivem Haldevi UCM Kumbi Unique Advisor Khangem Bob Sam Kishore Nupi Samas ke member M Maniyaina Athoiba Mithungna Singh Oina Wangangloi Singh Oina Saru Yaki Thauromdu Mera Paibi Haudok Piramba Laiwai Khrabi Luchingbi Ima Singh mafamda haikat laikat tamduna amadi makhoigi thawaina lairam lenda ingna chukna lairunaba thauniraba matungda haudok khibaga loinana wangangloi kayana Mera Paibi Singna Manipur khunai ase kanaba laukiwa thaudang singi matangda wangangduna nahona ningsing minaki Nupi Samas Vice President MEVM Leimana Fongdokibada Manipur kanaba Mera Paibi gi ihau haudokiba chahi asi nifu manga farakle
Maira paibisingna lamdam sigi nisagi ipakta iraknaduna loikigadawraba naha kayabu amadi nupa oibasingbo kannanaba kanna honaduna lakli madugi mathakta apsphana lamdam sigi naha kayabu khotlai paibasingna hatpa amadi haningba matamda hatpa tawrakpada lamdam sigi nipi oibi kayagi ijat temsingnarakpa kaya honaduna lakli haujikna amuk mitop mirancha miranchana yelomi sing tanthoknaba hotnarakpa kaya kannaba hotnari adubu laibak thibadi mama oibigi lup kaya maira paibigi lup kaya thorokli wakhal manadaba natraga luchingbi oiba pambagira haifam khangdaba kaya thokli adubu pandamdi manipur khunai kannabani aduna khetnaba kaya adu amata oina punsillaga hal oiribi Aribi Luchingbi Ima Singi Tung Induna Maya Paibi Ima Sing Amata Oina Pushinduna Kongjang Session Minerasi Manipur Kaminarasi Haiki Aikoina Kuki Lan Hariba Si Kuki Gilan Nate Achoba Force Amana Makoigi Marum the Layraga Manipur Tugainaba Mite Mutanaba Satarak Balani Lushindana Layriba Irang Asi Taraiba Irang Amanate Chahi Listing Anigi Puwari Liba Manipur Dat Chow Tem Singer Patodok Amani Tungan Balam the Layriba Mite Sing Mitegi Tauna Pangal Adu Kaudana Laiva Matautai Haina UNLFK Hanagi Chairman Ninkamcha Sanayama Allies RK Megana Pongdokre Wafam Asi Chama Humfumapan Suba Britikendajiki Mapo Kumunga Manana Tikendajiki Mitam Ama Tripuragi Bamutiyagi Manung Chanba Beri Murada Makum Hangdokpagi Tharam da Phongdok Khibani United People's Front Manipur UPF Amadi Tripura Manipur Student Youth Coordination Committee Gakusam Naduna Makum Hangdokpagi Tharam adu Pangthokhi Maduda Tikendajiki Mafamda Haile Katuna Amadi Tumina Lebtuna Ikai Khumnaba Utki Amadi Manipur Kanaba Khola Kaya Salauki Madugi Matung Gachu Murada Leiba Panichai Mandopta Miyamgi Oiba Wifam Amaso Pangthokhi Tharomdada Athoiba Mithunglen Oikiba Ningthemcha Sanayama Egilais RK Megana Hai Manipur Satarakliba Lan Asi Manipur Thugainaba Maitei Muthatnaba Satharakpa Lani Ngasi Aikhoida Thainariba Lan Asi Chahi Listing Ani Henbagi Puwari da Hinglakpa Punchirol Asida Khwaidagi Henna Aikhoida Temsingnarakpa Lan Amani Haina Lawba Yai Tanja Asida Maitei Sting Khakndana Manipur da Khundaminariba Kanglu Furuk Khudingwak Sagatminaduna Apunbagi Pangal Sagat Pachangi Haiki Tharomduda Tripura Assembly MLA Yelam Bridget UPF Manipur President and Rupachandra Advisor Komdram Ratan W2nd UCM President YK Diren Ichal President Tongbram Ibem Cha Nipko President Oinam Premjit Yauna Mioy Kayasu Saru Yaki Mati Pasasing ni have a kang, Masida Sobotanga from Toy have said, Masi Angasi, presenting a when I see a Pundu Bangalna. Lepaki amusung purukki tengneri badum ba tam signal ko may hamsing sa masaya ko laksin mo ngambagi pangal sagar pang nguni hamsing mo thada bathameng Excise Commissioner Gimi Eng Makada Lakliba Baybay Amadi New Year 2026 Kamanina na Bisnupur Excise Station gi Osti Oinam Surjit Amadi Moirang Excise Station gi Osti M Kanhai Timna District Asigi Bisnupur area da Laiba Hotel Sing Amadi Ningthawkong Project Getta Fomba Hotel Sing Dagi Yungo Amasung Yungang Sing Drops Taduna Pagat Kre Makatana Poundaba Tawdo Sing Totanaba Makatana Left Drops Takigani Hari Almighty Pangal Youth Association ani Suba Foundation Day Celebration Amadina Voice of Jin Haiba Wakalonda District Level Nat Kirat Competition Anjuma Isla I Musra Amadi Almighty Pangal Youth Association Nasenduna Kwakta Saba Lekai dengan si Pangtokre Competition ado Haudopagi Taromda Ampiagi President Maulana Hafizuddin Pukrimayum Anjumagi President Maulana Abdul Kalam Jamaatul Ulama Bisnupurgi Sadar Maulana Islauddin Kasmi Advisor Ampiag Oza Jia Moirang College Assistant Professor Dr. Rafizuddin Athuba Mithunen Singh Oina Saruk Yaki Competition adugi Kira Competition da Yari Poktagi Maulana Saad Kwakta dagi Maulana Abdul Ghaffar Kwakta Sapla dagi Hafiz Samsul Hek na Justin Oina Saruk Yaki aduga Nat Competition Oina Mayang Imphal dagi Mufti Azimuddin Sheikh Amadi Mayang Imphal dagi
Dr. Is Hek Sekna Justin Oina Saru Yaki. Ngasigi Commission aduda Bishnupur District tagi Mahiroi Nahatra Matara Hemana Saru Yaduna Athu Ehen Tanaki Unana Foundation Day Numita Manay Tokani Hari. Ampiagi President Maulana Hafizuddin Purkimayum na Pongdoki Badam Bishnupur District Harok Liba Maitei Pangal Nahas Singna Nat Amadi Kirat Ki Matangda Kayang Kang Hairi Kang Naba Amadi Culture Ki Matangda Hena Hai Singba Hengat Naba Amadi Kangmin Kangningbagi Hainingbagi Apamba Polak Naba Pandamda Ngasigi competition adu pangtokpani haiki. Tida ampiasi pandam khara mangda thamlaga safong jaki hairiba pandam singaduda culture not culture amadi isagi identity isana ngak na chatpa amadi aikhoigi culture gi leiriba chatna kanglon kaya sibu pangal samas asida mapung phana khanghanba haina aikhoina pandam amasu thamjaki Lisingani Kuntaru ke February Tarang Humdogi Mamangda Lingak Samudravadi Jammu and Kashmir da Chahit Taruk PR Thamki Bagum Manipur da so Arakloi Haning Alaiti Haina Sawambong Kabui Kunjaugi Multipurpose Platform Sangabagi Tharomda Lamlai Kendrogi MLA Khongmon Tabam Ibom Chana Fongdokri Tharong Amelina MLA KS Ibom Chana Makata Kibada Miyam Gilingak Lairingada Government Pahaudaba Political Party Karana BJP na Luchingba NDA Lingak Tagi Chief Minister and Biren Sindo U Miyam Naba Karishung Amdraba government Latabana Faragani Haina demand Tauki Hauzik Lengak Latrava Matamasida Hariba Party Aduna Miam Gi Pen Naba Karibu Tawak Nam Krabagi Haibasi Miam da Hayaningi Hana Layamba popular government Aduna Matam Adugi Fibam Adu Yamna Luba Maramna Strat Lengana Tenabada Ngamnaro Kangmadagi Eslambi suspend Taraga PR Thamlakpani Haujisu Lengak Stemba Yanaba Santana Hotari Lengak Stemba Yabagi condition Adu Oidabadagi Lengak Stemba Ngamdana Lady PR Hek Lakpadagi Miamna popular government Sem Naba demand Toduna Lakpadu Miam Gilengak Natraga Leitraga Fagani Haikiba Party Aduna Assembly dissolve Taraga Nauna election Tawadabani Haiba Wafam Amok Putorok Lay Lengak Stemba Yanaba Fibam Pauba Leitringai Sida Hauzik Assembly dissolve Tauraga Atubada election Taurakani Haina Paruba Yaroi Fibamna Yadrabadi Supreme Court Lurabaso Pancha election Pangtok Tana Lady ADC Mikal Chahi Manga Hena Pangtok Pangamdana Lady Assembly dissolve Tauraga Chatna Kanglogi Matung Inna election Hector Pangtok Travesu Pangtorak Tabasu Yai Centerna Yadrabadi election Hector Sinbangamde Jammu and Kashmir da Chahi Taruk Hena PR Taduna election Pangtopa Yadana Labor Equi Pumana Tena Krabani Hause Ori Fima Masada BJP Nana Trabadi Ate Party Lengak Semadi Oitok Loi Hause India Lengak Na Illegal immigrants sing detect Tauraga voter list Yauna Ate da Yaramba sing delete Tauraga Maram Damda deport Tawani Haina Lautok Krabani Manipur Miyamna so NRC Tauduna illegal immigrants sing Laga now Namiko Tiraga delimitation Taugadabani Haina demand Tauri Karigumba popular government Amat Tambak Amho Davadagi PR Santana Ladabadi Hariba Tabak Ase Pangtok Padak Kachin Koya Yauroi Miam Gilingak Nat Tauba Tabak Kadi Ketnarakani Jiraba Tanja Sida Lengak Pining Badagi Miam Gilingak Stembada Stogat Pagi Mahuta Opposition Party Singna Singthanana Bahona Duna, Labour Mahuta, Atubada Nangak Samhong Naba, Mateng Pangadabani, political party Hivasi, Masagi interest Tagi, Labak Miam in Hen and Lumna Logadabani, Aduna opposition party Singna Miam Kalaga, central government Santi Purok Naba Amadi, popular government Amatam Nabahona Ribasida, opposition party Singna, cooperation perform Toi, Aduna Tadana, Ayapa Piduna Lairabadi, Labak Miam Mayok Tabak Tobani Haina, Laroi Tabagi Maram Late High Key. Manipur se sibumba assembly election se tawi are haina moina lowa matam do to khata moina election tawi ware lawrakane election commission na lawkorkane aduna tri hobdadi hujik yamna kana press election tawrasi job tawroga in tawrisi Universal Friendship Organization UFO East Manipur Battalion Headquarters Number 5 Thawbal Charangpa ke manung chunna leiba Maitei Huyen Lalong Sentam Sanglen Satjal Academy UFO Khangbok Makha Branch ki
Taramapan Suba Rising Day Tarong ngasi pangthokre Thawal District Khangbok ta leiba organization asigi masa sanglengi Rising Day Tarom aduda Khangbok ke social worker KS Rasmohana ibudo pakhang bayekpa malengi firal singkhat khibagalodana UFO ge members singna malengi firal ge mafamda salute pidina ikai khumna basu utki Tarom aduda Khangbok ke social worker KS Rasmohana atheba mithung scholar in social science judge and National Awardee Dr. Kaisam Begasandrana Tharomapu Amadi Bar Council of Manipur member advocate Dr. KS Iboyaimana Akhanaba mitung oina saru yaki bagalona ate maru oiba mioi singsu special guest oina saru yaki Hariba branch asige Rising Day Tharomaduda organization asige Secretary General Yumlemba Moiraba Angom Publicity Secretary Wanglen Dongbram Thang Tagi Chief Instructor Laishram Modu Sandra Thang Tagi Instructor Tekhelnamba Mohen Yauna Battalion Commander Singh Amadi Manipur ge tongan ba mafam dagi lakpa UFO ge members sing na saru yaki Kurai Thaudam Lekai Amadi Chungawam Lekai gi apunba maya paibi amasung Youth Social Club and Information Center ang asidagi matam kaktana lamlongdagi ayang pali lambigi TV Tawar mapa fawagi lambi thingbo hawkre matam sangna hariba lambi ase semidabana maram oiraga khoisawnaraba lambi asegi nak yetat leiriba miyamna lambi thingduna khongjang sangsanba hawkibani Kongjang aduda saru yakibi Maira Paibi amana hai hariba lambi asi matam sangna semidabana lambi asigi fibam aduki matik solakpana chatok sasinda khudong chadabana Kaknatana lambi asigi nak yeta leiriba miyamsu khudong chadaba kaya ama mayok narakpana maram oiraga athubada marilinaba amadi lengakna lambi asi sembiu asi sebagi thabak pakhatriba fawba lambi thingbagi khongjang asi adumak sathakigani phongdokhi lambi si akoi hek thadribo akoi khongjang ji suan hanjaroi adum akoi makha sathagini sarkar sina group ama piraktribo ti akoi lepalaitana lambi sida akoi khongjang leptana sangjangini Manipur Home Guard personnel singna sarkar ga mailina daba tharam singna saru yadana ba amadi office tagi mangjangna ayaba lagodabani haina Home Guard ke commandant Wungpom Kasarna tha sagi kulumde thokiba general adu Manipur Home Guard Employees Welfare Association na yaningdaba phongdorakli loina commandant Home Guard na thokiba warol adu nauna yengsinbinaba natraga kaktatpinaba ngasi association ge president Yanglem Mangi Singna sahi tawduna iba general ama Rajya Sarkar ki chief secretary amasong Home Guard ki commandant general ge thaudang puriba Manipur police ki DGP da aiba general ama pishinduna taksin kre association ge general adu da hai commandant Home Guard na thokiba general adu na maram oiraga association na Home Guard personnel singe damo pakhalak liba yaifa tharange thabakta apanba pinabagi maram ama oigani Ashida sunatana sambidana pibiriba freedom of speech and expression da athingba pibani Home Guard Singbo Association ga kusamna yaifa thaurang sing pakhatpada maning tamhanbiu commandant Home Guard na thokliba general adu maram chade haina lawbaga loinana makau thongbo officials singna mieng changmiduna achumba wayal phanganbiu haina su appeal tawri Visakhapatnamdagi kilometer humfu taruk lom chatlaga leiba Yala Manchulida Tatanagar Inakulam Express may chakpagi thadokta miyoy ama siri ngasi ayu anganba pung 32 minute ni fumangarom chalakpada may chakpagi thodok adu thokibani officers singda phongdarakpada may chakhiba B1 cost adu da punna passenger marifuni thoi tongki lekhidraba miyoy adu Chandrasekhar Sundaram kawi hari atopa thangnaba coach ta passenger humfutara taruk tongba cost adusu may Waidina Jaki Coach ani adu tokhaina lauthokre hari mai adu matau karamna chalakkhibano haibagi maram khangbangam forensic team anina mai adu matau karamna chakpano haibadu thijili haina police official na hari Sanabagi Pau All Juribam Sports Association Astana Sinuna Juribam Higher Secondary School ge sanabungda team 3 na saru yaduna sanariba ani shuba elangam Tomba Sting Memorial Junior Boys Under 17 Football Tournament 2025-26 ge ngasi sanakiba preliminary round robin league ke match cha Sonapur Jipsana Yawa Club po Panjal amma sunida maitiba pikre ngasi sanakiba match asige center referee da MJ Panmai assistant referee da Sa Jamal Amadi G Theophil amasung reserve referee da Iqbal na
conduct tauki. Hayeng nuthil pung ani tawa matamda CKC ga Digli NLC ga sanagani. Ngasige match asida Sonapur Jipsa amadi Yawa Club ani na sanaki. Yawa Club na toss ngamduna side khanki aduga Sonapur Jipsa na ball kauna sanaba hauki. Ngasige match asida Sonapur Jipsa amadi Yawa Club na yamna kanna ball kauna ki adubu maikai ani magtagi goal amata chanaba ngamduna half mamangda Sonapur Jipsa amadi Yawa Club draw chaki adubo half matung Sonapur Jipsa gi sanaroi Ajat Hussain na nifus tuba minute goal ama chanba ngamduna apiba matamda Sonapur Jipsa na Yawa Club po panjol ama sunida maitiba pikibani aroibada muriba pau amuka na pijari. Normalization in Manipur haiba hiramda nomagi oiba khanani tarong pangthokre. Nifu Mairak Shuba Maira Paibi Haudokibagi Nimit Palan Tarok Mafam Kayada Pangthok na Kray. Lisangani Kuntaruki February Tara Humdogi Mamangda Lengak Samaudrabadi Jammu and Kashmir da Chahi Taruk PR Thamkibagong Manipur da su Ayakloi Haining Alaiti Haina MLA KS Ibom Jana Pangdok Kray. Loyana Tatanagar Inakulam Express May Jakpada Mioy Amasidi. Matang asida imes param sang usab solution jari mi eng tabi ribasengbo amukahana kurum jari.